Antas Khan की गाड़ी मरी Kaiba Yaona Meeoi manga Asok Apan Nangle ngahan ningthaukaaba numit ki numidang pung 12 rom tabada Lilong Kendra gi manung chanba Lilong Bazar makha oil pump mamangda Kendra sida Janata Dal United ki mirep oiriba MD Abdul Nasir gi masing yamlaba supporter singna nongmai kapa yauna nungna landarakpada Kendra sigi MLA su oiriba BJP ki mirep Y Antas Khan samnada nanthok hore etek aduda MLA na tongba gari yauna Gari mari amangata nangkhibaga loinana mahaki squad driver yauna Meeoi manga Asok Apan nangkhre amaromda Y Antas Khan da attack torokba dubu yamna kanna yaningdaba phongdokladuna ngarang Lilong Kendra gi tongan ba mafam singda MLA gi masing yamlaba supporter singna wakat mifam famduna thogdok aduda senaba sing chairak pina badabi tawkhre ngahan numidang gi thogdok aduga mari leinana ngarang Lilong mayai lekai da pangthokiba pawgi mifam amada Antas Khan gi squad driver Lilong Haurebi makha laikai dage Asif Hussein sahi kun manga pokpa Seheruddin na phongdorokpada Lilong Bazar makha oil pump manakta leiba mahake mase thokpa Manijan gi anaba hangba oina MLA yauna chatpane matamaduda JDU gi mirep oiriba MD Abdul Nasir gi worker amadi Islamuddin na lusingba Meeoi khara na mahakpu MLA gi worker ni hairaga khut thaba haurakpaga loinana nongmai kapa haurakibane Madudagi mathang Meeoi kaya thomjilaktuna gari thugaiba phuba chaibagi JDU gi attack aduda MLA di Asok Apan nangkhide asigumba thogdok asi chathaduna hatlagi haibagi matagum hingsa gi thabak asi thogdok aduda soklaba topa Meeoi mari adude Lilong awang laikai dage Y nanaw sahi kunga manga Lilong laihaw khong dage Aslam Khan sahi kunga mari Lilong Turel ahanbi mathaktagi MD Jayur Rahman sahi kunga nithoi amadi Lilong makha laikai Salam manung dage Altap chahi kuntra ne Asif Hussein na phongdokibada makhoi de attack tawrukiba JDU gi worker MD Islam Yaona atai su maruaina chenaba sing masak maming khanghawe makhoi sing adudi Lilong Alia lambi dagi MD Tajmal Saha Lilong Bazar dagi MD Nausat amasung MD Amuba Lilong Haurebi upak thong mathaktagi MD Sayad Ahmad Lilong Darul Ulum makha dagi MD Sadat Khan amasung MD Wahidur Rahman Lilong Haurebi awang laikai dage MD Hizbur Rahman ni haiki thogdok asida chenariba sing asi lainga ki mari leinaba singna athuba da phabi duna ain gi oiba chairak pibiyo loinana tongan ba maphamda phamki bawakat mi phamaduda MLA de attack tawba yaning de MLA de attack tawba haibase Lilong Kendra gi miyam de attack tawba ne No to crime yes to peace in politics Mara leiba sing athuba da chairak piyu haibana chingba thaba play card kaya marum sizinaduna kholaw kaya su laukhe Y Antas amadi Abdul Manan anina lusingduna satharamba hingsa gi thogdok condemn tawe Irsad Hussein Lilong Kendra gi MLA Y Antas amadi independent mirep oiriba Y Abdul Manan anina lautuna nongmai kapa amadi lambida laksaba praja miyam ge gari thugaibaga loinana mahaki worker sing da ki akhang piba hingsa gi thabak satharamba bu akanba mawongda condemn tawi haina lakliba taraganithoi suba Manipur Bidhan Sabha mikalda Lilong Kendra da independent mirep oiriba MD Irsad Hussein na phongdokhrei waphamasi Lilong Youth Organization LYO amadi independent mirep Irsad Hussein gi worker singna sinduna ngarang Lilong Mairel khulda pangthokpa pawgi mifam amada Irsad na phongdokibane mahak na makha taraduna haikibada ngahan asi scrutiny loiraba matung mahak mirep oiba yargani haibage harauba phongdokbaga loinana Lilong Bazar da mahaki worker singa mifam ama phamkhe mifam adubu thugaidaba yade haiba wakhalonda hanadagi sem sarga leiba oigani chingnaba Antas amadi Abdul Mananna luchingba timama laklaga nongmai lambida lakba miyamgi gari thugaiba pharmacy da lakba Meeoi singda ki akhang pibagi thawong chatharakhe thawong asi Antas ki nomination file tawbada aranba document happy haina ain gi mateng lawrgani yelubagi damakta chatharakpani haina lawdaba ngamde mikhalda maithiragani ki badage Lilong Kendra da amuk phauba thokidriba mawongda mikhalga mari leinana hingsa tawriba BJP da mirep oigadoriba Antas amade independent mirep Abdul Manan anina chatharakiba hingsa gi thabak ase akanba mawongda condemn tawe thogdok asida hakthengna nongmai kabliba singi video photo lai senariba Meeoi singbu mari leinaba authority singna athuba matamda phabiduna ain gi oiba matik chaba chairak phanganbiyo loinana akai atoi thokhan khraba sing aduge compensation pihan biduna
santi leina mikhal pangthokpa ngamhanbiyu haikhe karigumba mikhal asida mai paklabasu tha ahumdagi na taruk phawbagi manungda logi mateng lauraga reject tawbagi chance wangna lairibani haiba wafamsu mahakna phongdokhe nisagi lang thaktuna naha oiriba voter sing vote phangnaba honaribasi thinghauba chumgane thongnaujam brinda chahi mangagi daita lairaba mamal yamlaba voter singi rights adu selna leiba yaroi mikhal mayada inkhalagliba naha oiriba voter singbu mirep oiriba kayana nisagi lang thaktuna phattaba lambida pusuna bahonariba se thinghaudravade manipurda leiba naha singi laibak tamba ngamdaba phibam amada lairagani haina handak pangthokadoriba taragani thoisuba assembly election asida ya school kendrada JDU gi mirep oina mikhal thengnanaba chongthoroklibe TH Brindana phongdokhre wafam asi TH Brinda gi wakhalonbu thajaba thamduna lok jana shakti LJP gi vice president RTAKL Aimol general secretary athokpam Kishore general secretary labor cell M Premlal Yaona Brindabu mapungphana sawatpagi mifam ama ngarang ya school janmasthan da leiba Brinda gi mayumda pangthokpada makoibu Brindana taramna okpagi warol piraduna mahakna phongdokhibane TH Brinda gi wakhalonda thajaduna lok jana shakti party gi lusingba singna handaki mikhal asida Brindana mai paknabagi damakta party asina mapungphana sawatpani haina su phongdokhe ngarangi thoram aduga mari leinana paumi singna hangba wahangi paukhum piraduna TH Brindana phongdokhibade ngarang LJP Manipur gi masing yamlaba thaupuba sing yauna member singna mikhal asida mahaka punna chatminagani haina lepirakpa si yamna laibak phabane selna miyoibagi right ka onabadi langane candidate singna voter singbu mikanabagi mami ama tariba se election asida semdokna bahotnarasi mahakna makhatana hai haukiba mikhal mayada thengnariba si thamoi sengba amade paisagi lalne matam asida thamoina soidana mai pakani amade paisana miyoibagi hak leiba yaroi haina thorokliba candidate sing lanpham asida maithibagi mami chauna tare haibase miyamna hena khanglaba wafamne miyamgi punsi amadi tungda haurakadoriba mirol singidamak miyamnasu wakhal munna khanthabiduna mamal yamna bahak adu matik saba mirepta sinabiyu haikhe ngarang TH Brindaga punna chatminagani haina changlakhiba 13 suba Manipur State Assembly election da ya school kendra gi mirep oikhiba LJP gi general secretary athokpam Kishore na phongdokhibada election da mai pak pahaibase party afaba khaktana yade mirep oriba dusu miyam ga punna chatminaba made miyam gi yaifana ba thabak thoram sing mapung phana pangthokpa ngamba ama change TH Brindaga punna chatminagani haina ngasi changlakliba se party gi yenglaga changlakpa natte mirep asigi matik mathauna amade mahaki wakhalon asi yenglaga changlakpane ya school kendra da natana Manipur bu chakhutpa state ama oinaba honariba candidate asigi ideology da thajaba amade pamjabadagi khongthang asi thangbani haina su mahakna phongdokhe mikhal da aina soidana mai pakani haiba thajai Bikram lakliba mikhal asida aina soidana mai pakani haibagi thajaba lei maramdi aina kendra asigi tawkhiba thabak thoram mayam adu khangbiragade miyamna ingonda soidana vote pigani khalli haina ya school kendra da NPP gi mirep oiriba Huidrom Bikramna mahaki phiral singkhatpagi thoramda phongdokhre ngahan pangthokpa phiral singkhatpagi thoramda Bikramna paumi singda hai hauzik leiriba state sigi phibam asi yamna systematic oidrei pumnamak soirei masida natana ahoba kaya leiriba se aina amuktang mihut oiraga thamoi sengna pangthokpa pame hauzik aigi punsi kendrage maruoina Manipur miyamgi kathoklabane aigi punsina hek leiriba makhaisu aina miyamgi thabak tawduna laikhigane miyamna nungsibiduna aibu kendra sigi mihut oina thagat pirabade vision ama semlaga expert mayam tanaraga ahoba sing mention ge khalle asigumba aho arak mayam ase khangningbadage mihut oibasu pamkhe Manipur maruoina kendra sigi hauzik leiriba phibam ase yamna mawong tadaba phibam amada leire miyam laingaktage thamoi sengna kanaba amata phangde mikhal asida mai pakpa pakta bahaibase mapugi nongdamne hauzik laingak asigi economy system asisu soire haikhe aroibada tabiriba pumnamakpu thagachari